morning mayam nungairibo ngasijibu ayuk haji video ma lakjare ichanupi ngasidi picnic chapagidamagta school dagi lawba lakpadagi auto da chatkhare haji ai breakfast semningai kitchen da lakjare breakfast khara chadringai pukta kaigumba khara thadadringai ayuk ki thabak tawbaje ngamde ko adugi ai ngasi muli gi paratha oina semge hairaga paratha kana totle haji paratha kana semani adu matungda chaga paratha khara chasalani chasala matungda thabak hoge hairaga adugi yong tot paloire mayam aduga hadi ikui kuidringai mantak minini humni mamangdai baba su mid operation tawbanina guli chana bagi tablet chana bagi damota breakfast se paratha maga chaga pithaani adugi matungdagi ai thabak tawba horani adigi husband jo office chatlani hairaga breakfast hana seme ndo mayam hawdoba manbre ngo yengbadagi di chabana hena hawe ko ayuktadi dum cha glass amaga paratha mani nga chasangi baje dum matam koina chatle adum yam phare hajik yengo ai breakfast semba loire baba gi pire hajik husband gi nupa gi mupi ba chatle pire haji ai su charani imadi chaning di haraga madi chadang thakare adu matungda chara matungda hajik wai phajana sijalani thabak kai na pi jingje loina kange haraga mai khara thadoke haraga nungsa ju khara thokpanina corner gi myamje phajana wai je sijare ko aduga mai khara thadoni aduga nahan aina mamangda thagiba hawai movie do gajarga hawai movie ga khara thagiba do ngasi yengba kanda dum nuti gi ju ising chaibi go ngasi yengba kanda hawai movie do khara hogatlame una jinji loina kangabanina phajana dum chae duga chmaina khara sengtokpaje yengomya hawai movie je to phajana hawradra post dana phajana thinkale dekho dana pijing kai ka loina thara lebanina angangi phiji jo nungti gi sui loiba khamba naide handpump je jo mu tight oidana ising khara hijelaga hana khara nomine mai lakpanina ngasi di michin doina mai je phije surage ai thabak yam leire haraga michin doina hapchalle adu mathak mu chanu pa je mathak ta cheng khat khibada mu lawdharure phi suba loire myam mai je spin tawjarani spin nga tawraga di adum phije thuna kangmanina ko adu spin tawba loire hajik ai phije lawthoani aduga mathak ta phawjarurani thabak se yam yambanina myam ai video se yamna ju sangre ko adugi ina khara thuna bane hairaga adum hadi thuna adum speed che khara saksalalle maram di video je yam sangba video semba je ai ju nungaite aduga yengba bingsing da su yamna video sangman ba je nungaite hairaga ko chanu pa ina hajit thada rubudo amu ka khallaga mu mathak sida ima ga mu lakna leire lam henbada phi phoba loire mayam yengo ai ke surrounding gi view che kobi hangam hawai thak yam phajana thare yengo phajana semdrengo iru lujaba change loiraga tholak khare hajik amu ai lunch semba mu changjare ko injang de chaksan jagare mayam injang thonggare ai ngasi di nutrela ga boli ga luga thonge ko adu akhoi je chak adum chai ai nungdang animak adu ai nupa je chak chabak ma khara pamde tan noina dum pami chanu bi ju tan noina chaning me haiduna moi ani gi dum tan je dum hobi aina adu ye कैसे इतना स्पीड में मैं रोटी बना रहा हूँ अदो मैम आई की चाकुम जे मैम सराउंडिंग जे खरा इग्नोर तौबियो को हाइदे आई जे मॉड्यूलर किचन ओइद्री अदुम सेम कुइदबगे अदुम हाइफेट समाना अदुम पाकना सानाबा अदुम सिंजरे अदुबु मैम येंबियो तंजे फजना कला हाउदो मांद्रा अदो सिदा बटर गुंबा घी गुंबा तैरते मै हना जो हावे को दु जानु पी गइना बटर गुंबा अदुम तैबिये जे तन होबा लोइसनजरा खरे अदगे जे मैम येंगो अदुम नुतिगी आइना खगा तौजबा थबक खरा अदुम मैम दा अदुम शेयर तौबिरकपने मैम अदुम आई वीडियो से अहानबा लाकपोय तारगदी अदुम मियें ताबिरिबा खुदिमकता आइना अमुक हन्ना रिक्वेस्ट तौजरमे सपोर्ट तौबिरमु थैंक यू।